June Mangada Anouba Minister Shing Hapchinduna Eigi Ministry Chaothoklagani CM Hemanta Biswa Chahi asigi April mapanda Mikhal Pangthoklaga May Marida Board Masing Thibada BJP na Chauna Mai Paktuna May Taranitoida Assamgi BJP ge Anouba lenga wasak laukraba matung State asigi Council of Minister Chaothoklaba Thorang Tawakre CM Hemanta Biswa na Anouba Minister Shing Hapchinduna Eigi Council of Minister June Mangada Chaothoklagani amasung Khongthang asina Assamgi Anouba BJP gi lenga na paikhatpa Chaukhat Thorangi Thabak Thoram Singh Hena Khumang Chausilagani Haina Fongdokre May Taranitoida Governor Laxman Prashad Atrayana Hemanta Biswa CM Oina aduga atopa MLA Maribu Minister Singh Oina wasak lauhan kivani Minister Singh Oina wasak lau kiva Singh adudi BJP gi luchingba Ajanta Nio amadi Rameswar Teli Assam Gana Parisat ki Atul Bora amadi Boraland People Front ki Charun Borol ni June Mangada Council of Minister Chaothoklagani haina lauthokrabasu CM Hemanta Biswana Minister Singiming amasung Minister Masingdi Fongdokhide Sit Chamaga Kuntaruk Laiba Assam ke Assembly Mikhalda BJP na luchingba NDA na Sit Chamaga Anida Mai Pak Pangamduna State asida Thangna na NDA gi ahum suba lengak lakivani